All Manipur Polo Association sinduna chatharakpa Chief Minsiter ahanba Sangol Kangjei Championship English singaniga kunganithoi. Kangla ngarang Chief Minsiter N Biren flag chingthaduna loisinkhre. Championship asi safe Manipuri pony safe grazing field revive Sangol Kangjei haibe hiramda status da ladiba Sangol singbu kannabagi pandam makhada chatharakibani. Loisinbagi thoromaduda Chief Minsiter N Biren Sangai Festival asi lamdam asigi mafam tara marida pangthoktuna lakpani. Lamdam asida ladiba miyam sing asi masa masagi oiba thabak kayada achinba ladibasu Sangol Kangjei asibu kannabo hotnabada amato oina thogdang lawminasi haiki. Tha asigi tarani pandagi numit tarani chupna chatharakiba championship asida punna team tara marina saruk yaki. Final match ta sanakiba Manipur Police Polo team na 10th Polo Club pu maithiba piki. Mai paklaba team aduda lupa lakh ani amadi trophy piki loinana runners up ta lupa lakh ama amadi trophy khutsinaki.